mayambu ahanba maktada Helly Maisnam na tarabna ukchabaga loinana khurumjari. Mayamda ngasi tahanjagadauriba wari asigi maming Surungi Leishabi Thambalnu. Wari asibu ibirakpana Kalpana nongthongbam. Wari asi mayam puna taminarasi. Sagol thauduna lakpa nupa anidu umang leiba adomda lai. Sagol du mafam chana punsilamnaduna anidu makhongna umang aduda changlei. Nupa amana magi mamanaba aduda yingduna hairei. Setliba pizol duga pairiba khutlai duga chingdagi kumdarakpa mi yam mali nasakto. Masa parap tawba nupa aduna hairakpani. Sauningluda mali lakminaba mamanaba aduna hairei. Lokha sida pairaga langtharamnadine matat kai tazauzani. Saubu kaino asengba haibane aidi. Noina phawbase phawiniko. Phana bangal solabasu chindi nongsana kaidawruni. Adubu ningthau machagi haunabinidana. Narala masizilaga napunsichuk kaisum sangda namsinganiko tumilayu taningde. Khonjel aduna khara phajadana taningni sunate. Sa phabala ine akhoi nangi khonjel da tabadane sa ga loi chelam batare. Achumba hairadi mi se sawedo chumba jani. Poire nang tumilai roidro. Poire tumilai kre anidu makhutta ta ama paiduna umang adomda lai. Sukti su ehe masigi umang side. Lin achawa chobaga liramgadaba mali. Kibu kine changadaba. Poire na hairakpani salai khonjel kalap na hairai. Nakuta paido chaponati yam kiragana lehau. Lai katpanang nanaba ngasigi numitane sa ama phadaba yadabani. Anidu sumlakpada umang maya yaurakadawri. Saji ama sajik charaga leibadu ubada salai magi ten adu lauthoktuna saji aduda tamduna laikre. Miku phade ten aduna kapthorakpada saji mapi adugi makhongda pankre. Saji adusu chaina kholaduna amuktang khonglamlaga wana makhong adu sektuna surung leiba adomda chensinki. Nupa anidusu saji adu butanare. Umang mayai oirapna leiriba surung adu ure. Saji adu Maduda changlamnani haiba makhoi khangi mafam adu asuki matik phajai. Umang mayai asida asuk phajaba mafam leiramgani haiba makhoi thajade. Anidu saji adu buthiba oina mafam adugi phajaba adu sum yengduna changlakpada tung onduna karigumba ama heglibi nupi adu ure. Masam asangba adu lebak makhada thengi. Anidu khangna oima khonjel ama takhiba aduda nupi adusu tungsat onthorei. Adubu salai di tarang chetkre poirei di kimanbana makalamni. Salai gi makhuta kanna paisinduna narum mayada tapna chirol tawi. Itaw aikhoi ani di zai okna redana. Wase but nupi soidana ogani. Aibu chilhobuna phadoiro. Imana di mangnungai thi chetkino na haijabani. Itaw nang sirabasu aidi siba yadriba. Ichai suga se mayam ama pokena khanjarubani. Umang asida sakagi machinjak oiba tariba tawsiba. Salai matawna nganglibadu ma tabibazat nate adubu poireidi magi thokpa khonjel di kanda salai gina kong mayada ngangba lepte. Nupidusu tingak nupa aniduda yengi. Salaida mug yengi poireida mug yeng tawringai magi nakta. Ngasai tenna pankhiba saji adu chensilai. Thambalnu pakhatna saji dugi makhong adu yengduna thuna magi phi aduna yesile. Saji duna nupi aduda Kongduna pau tammi nupi adu mamit khana yengduna mana pairamliba thang ani aduna. Phibam semduna nupa aniduda tamlai. Ngasai makhai manglamba salai gyan khangta tarei. Poiredi hena makalam nikre salai gi phiji du paiduna chingi. Itaw chasila omi. Mase but nupi ni haiba. Ibani soidana cha thokhrani. Mina but thengnabadi numidangda thengnai hai. Aduga aigina nungthila sida arembagi lakcharuida ko. Chasila omi nang buitaw. Salai su pakhatlibani. Adubu pakhataba saduna tapna hairei. Makhutta thang adubu thammu haibagi mawong adu tawduna hairei. Tangai khosi. Phajana wari saseba. Aikhoido nangi sasini khangudre. Aikhoidi chamchamba mi umang asida sa phaba lakpani. Adusu chananaba nate laida gatpagi. Nupidu thangdu thangdai wadi amata ngangakte. Salai amuksu makha tarei. Aikhoi se konungdagi lakpani. Nangondasu kashu tawroi. Aikhoidasu kashu tawrakano. Irenjana phajana wari sase. Nangi thangdo makhada amta thamu. Kainoi taw.
ꯃꯁꯤꯒꯤ ꯕꯨꯠ ꯅꯨꯄꯤꯁꯦ ꯃꯔꯣꯟ ꯊꯣꯛꯇꯖꯥꯠꯂꯣ? ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯇ ꯏꯪꯒꯤꯠ ꯇꯧꯕꯗ ꯃꯈꯣꯡꯗ ꯁꯣꯛꯈꯤꯕ ꯁꯖꯤ ꯑꯗꯨ ꯎꯃꯪ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯁꯨꯔꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯤꯗꯤ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡꯃꯟꯕꯅ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯃꯄꯥꯟꯗ ꯐꯖꯍꯧꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯨꯡꯁꯤꯗ ꯐꯖꯔꯝꯃꯤ꯫ ꯃꯆꯤꯟ ꯌꯥꯡꯕ ꯄꯣꯏꯔꯩꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯈꯨꯐꯖꯅꯣ, ꯀꯣꯅꯨꯡꯒ ꯂꯣꯏꯅ ꯂꯩꯍꯧꯔꯤꯁꯤꯗꯤ!" ꯁꯂꯥꯏꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯆꯪꯏ꯫ ꯅꯨꯄꯤ ꯑꯗꯨ ꯂꯤꯒꯤ ꯄꯣꯂꯥꯡ ꯑꯃꯗ ꯃꯅꯥ ꯃꯁꯤꯡꯇꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯂꯥꯏꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯧꯁꯤꯜꯂꯤ꯫ ꯄꯣꯏꯔꯩꯅ ꯆꯤꯔꯣꯜꯂꯣꯏ ꯀꯔꯤꯑꯣꯏ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯃꯥꯅ ꯆꯥꯎꯒ ꯍꯥꯏꯔꯗꯤ ꯆꯥꯔꯨꯅꯨꯀꯣ꯫ ꯕꯨꯠꯀꯤ ꯍꯧꯅꯕꯤ ꯃꯤꯠꯇꯅ ꯑꯇꯣꯞꯄ ꯃꯧ ꯍꯜꯂꯒ ꯇꯤꯟ ꯀꯥꯡ ꯌꯥꯝꯅ ꯄꯤꯖꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯕꯥꯅꯤꯒꯤꯁꯤꯕꯨ ꯃꯪ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯪꯒꯤ ꯆꯤꯟꯁꯦ ꯁꯨꯡꯋꯥꯠ ꯋꯥꯠꯇꯦ꯫ ꯀꯤꯔꯝꯕꯅꯤ ꯑꯩꯁꯦ꯫ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯁꯥ ꯐꯥꯗ꯭ꯔꯁꯨ ꯂꯥꯏꯔꯦꯝꯕꯤꯗ ꯕꯨꯠꯂ ꯑꯃꯗꯤꯅꯦ ꯐꯥꯗꯕ ꯌꯥꯗꯕꯅꯤ." ꯁꯂꯥꯏꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯁꯂꯥꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯂꯥꯏ ꯃꯤꯆꯥꯟꯅꯕ ꯉꯝꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ꯫ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯁꯣꯜꯂꯤ꯫ "ꯃꯤꯠꯌꯦꯡ ꯐꯥꯎꯕꯗꯤ ꯊꯃꯣꯏ ꯆꯤꯈꯥꯏꯒꯦ ꯇꯧꯏ꯫ ꯌꯦꯡꯕꯒ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯗꯤ." ꯃꯈꯨꯠꯇꯨꯅ ꯂꯨꯈꯝꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯄꯥꯏꯔꯝꯕ ꯁꯂꯥꯏꯒꯤ ꯐꯤꯖꯤꯒꯗꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯨꯄꯤꯗꯧꯅ ꯃꯆꯤꯟꯒ ꯈꯨꯝꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯃꯇꯣꯝꯇ ꯈꯜꯂꯤ꯫ "ꯑꯣ, ꯑꯩꯒꯤ ꯏꯇꯥꯎꯁꯤꯗꯤ ꯕꯨꯠ ꯅꯨꯄꯤꯁꯤꯅ ꯄꯣꯂꯥꯡ ꯄꯤꯁꯜꯂꯒ ꯁꯨꯝꯈ꯭ꯔꯦꯗꯅ꯫ ꯁꯣꯏꯗ꯭ꯔꯦ, ꯕꯨꯠ ꯑꯁꯤꯅ ꯆꯥꯈꯤꯕ꯫ ꯑꯩꯕꯨ ꯃꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯦꯜꯍꯧꯕꯅ ꯐꯗꯣꯏꯔꯣ? ꯑꯃꯨꯛ ꯃꯥ ꯍꯨꯟꯗꯣꯛꯑꯝꯃꯦ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯍꯥꯠꯇꯣꯛꯂꯝꯕ ꯃꯥꯟꯗꯅ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄꯤꯔꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯏ ꯃꯥ, ꯅꯪꯅ ꯍꯥꯏꯕꯗꯨ ꯏꯟꯖꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯕ." ꯅꯨꯡꯉꯥꯏꯔꯤꯀꯥꯟꯗ ꯏꯁꯣꯔꯗꯤ ꯊꯥꯒꯠꯇ꯭ꯔꯒ ꯁꯤꯔꯝꯗꯥꯏꯗ ꯀꯟꯕꯤꯌꯣꯅ ꯂꯥꯏꯗ ꯅꯤꯡꯉꯗꯤꯅꯦ ꯁꯣꯔꯥꯔꯦꯜꯗꯒꯤ ꯈꯣꯡꯄꯥꯛꯅ ꯃꯥꯏ ꯀꯥꯎꯊꯖꯔꯛꯆꯅꯤ꯫ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯉꯁꯥꯏꯗꯒꯤ ꯃꯤꯍꯨꯟꯁꯦ ꯅꯥꯇꯣꯟꯗ ꯍꯨꯟꯕ ꯃꯈꯩ ꯈꯥꯡꯂꯤ, ꯑꯗꯨꯒ ꯎꯁꯤꯠꯇꯕꯤꯒ ꯇꯧꯏ꯫ ꯅꯪ ꯅꯇꯣꯝꯇ ꯂꯩꯍꯧꯔꯣ, ꯑꯩꯅꯦ ꯁꯤꯕꯒ ꯑꯝꯇ ꯉꯝꯈꯤꯔꯣꯏ, ꯆꯠꯂꯅꯤ꯫ ꯊꯣꯛꯈꯤꯒꯦ ꯇꯧꯔꯤꯕ ꯄꯣꯏꯔꯩꯕꯨ ꯁꯂꯥꯏꯅ ꯃꯈꯨꯠ ꯆꯤꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯤꯡꯗꯨꯅ ꯂꯦꯞꯍꯜꯂꯤ꯫ ꯄꯣꯏꯔꯩꯗꯤ ꯄꯥꯈꯠꯈꯤꯕꯅ ꯁꯂꯥꯏꯗ ꯇꯞ ꯅꯞꯇꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯂꯥꯏꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯇꯨꯡꯍꯜꯂꯤ꯫ ꯃꯥꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯆꯣꯠꯂꯛꯄ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯈꯥꯗ ꯌꯦꯡꯊꯩ꯫ ꯄꯣꯏꯔꯩ ꯀꯤꯅ ꯃꯆꯤꯟꯗ ꯅꯤꯛꯈꯩ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂ ꯃꯥꯜꯂꯦ꯫ ꯑꯩ ꯁꯤꯕ ꯌꯥꯝ ꯀꯤꯖꯩ ꯏꯇꯥꯎ." ꯁꯂꯥꯏ ꯍꯩꯅꯗꯅ ꯄꯣꯏꯔꯩꯕꯨ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯩ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯕꯨꯠ ꯅꯠꯇꯤꯌꯦ, ꯎꯃꯪꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯀꯤꯒꯅꯨ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ." ꯁꯂꯥꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯈꯥꯗ ꯃꯈ꯭ꯋꯥꯡ ꯑꯅꯥꯕꯗꯨ ꯄꯥꯏꯔꯝꯕ ꯄꯣꯏꯔꯩ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯕꯨꯠꯁꯨ ꯃꯩꯇꯩꯂꯣꯟ ꯈꯪꯕꯣꯏꯔꯦ? ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯁꯤꯕ ꯌꯥꯗ꯭ꯔꯦ꯫ ꯌꯨꯝꯗ ꯏꯇꯨ ꯏꯆꯥꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯒꯦ꯫ ꯐꯥꯒꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥꯟꯅꯕꯁꯤ ꯑꯣꯏꯅ ꯐꯥꯕꯤꯌꯨ꯫ ꯃꯥꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕꯅꯤ." ꯁꯂꯥꯏ ꯄꯤꯁꯨꯝ ꯑꯗꯨ ꯈꯨꯖꯤꯜꯂ ꯄꯣꯏꯔꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯊꯥꯖꯔꯨꯅꯨꯀꯣ, ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯋꯥ ꯉꯥꯡꯂꯛꯎ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯁꯤ." ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯂꯥꯏꯗ ꯌꯦꯡꯉꯤ꯫ ꯁꯂꯥꯏꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯈꯣꯏꯗꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯣꯏꯔꯩ ꯃꯊꯟꯇ ꯈꯜꯂꯤ, "ꯁꯤꯗꯤ ꯍꯦꯂꯣꯏꯔ ꯕꯨꯠꯂ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯐꯖꯅ ꯁꯨꯝꯈ꯭ꯔꯦꯗꯅ." ꯃꯊꯟꯇ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯟꯗꯕꯤꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩ ꯄꯪꯊꯕ ꯌꯥꯗꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯐꯝꯗ ꯌꯥꯝꯅ ꯄꯨꯏ ꯍꯥꯏꯕꯅꯤ ꯃꯥꯒꯤꯁꯦ꯫ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯈꯪꯗꯕ ꯖꯒꯥ ꯑꯃꯗ ꯁꯣꯏꯗꯅ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯄꯨꯕ ꯑꯣꯏꯔꯤꯅꯤ꯫ ꯎꯃꯪ ꯃꯅꯨꯡꯁꯤꯗꯕꯨ ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ." ꯄꯣꯏꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯄꯣꯏꯔꯩꯗ ꯌꯦꯡꯉꯤ꯫ ꯄꯣꯏꯔꯩꯗꯨ ꯅꯨꯡꯉꯥꯏꯇ ꯃꯇꯥꯎ ꯁꯂꯥꯏꯗ ꯌꯦꯡꯗꯨꯅ ꯈꯜꯂꯤ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯂꯣꯏꯅ ꯆꯦꯜꯂꯦꯗꯣ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯁꯤꯕ꯫ ꯑꯩꯒꯤ ꯑꯁꯥꯒ ꯂꯣꯏꯅ ꯀꯥꯏꯔꯕ." ꯅꯨꯄꯤꯗꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ, "ꯑꯩꯒꯤ ꯃꯤꯡ ꯊꯝꯕꯥꯜꯅꯨ꯫ ꯅꯣꯏꯅ ꯑꯩꯕꯨ ꯎꯔꯒ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?"
Nakhoida cheliba iduga aiga chap mani. Aisu miyoibani. Aige ima ipa loina lay. Aibu kigano. Poirei Thambalnu da yengduna hairei. Umang sida adusu Leishabi na tumta. Nathanda layramlaga kiganui kai chanarige habanida. Nangna aikhoi oiramlabasu adum kini. Itanda phawba changba kiba umang asida natumda laydubu nangbu ngaurabo ibema. Thambalnu nokfet tawraga. Aidi itomta layidi kanana hairiba. Aidi itomta laydi umang sida layriba sa uchek sing ase aigi imung manung ngaktani. Poiredi amukka hena ngakre. Amuksu matomta khalli. Karamba mama mapa oirjano. Machanupi angawbisibu umang sida matomta thanamisiba. Magise wakhal choiba nupi soidana oiramgani. Khonjel thokna amuk hairei. Ichalibe ma haina hekta kauragi. Aikhoina kitang khalamgadabasu male. Noi imaga pabungagi ming leifam khanglabadi hairo. Aikhoi thinbiramgi. Nathanda umang sida leihoba haibada yamna khudong charu. Mi phattaba lakjringaidane sa kaina amuk chathokpiba tare. Nasak phajari duga okhakpa mukrida. Yani ayedum sida leijahoge. Aikhoina haise nangi phananabani. Nangse mayamga mi manajre. Mase nangna sanadi khangamoi. Aikhoina di khangle. Angawbi natana mafam asida leigadaba kanamta leide. Ngasaidai tumin leiramba salai tapna wa hairei. Konungde jase. Mafam sida natomta lehobudo ai nungaide. Natragana nangi leifam asengwa tao. Aikhoi thinbiramge aduga. Wa makha tage haina tawbuga salai makha taba makhud adu khudum dasenduna phamthaki. Mamai mamit masa pumba ngangsilai. Sor honba waraduna phamthaki. Magi magun khangba poirei pakhatna salaibu ngaktuna mafam chana phamhalli. Salai awabadu khangbu oina mamit usinduna lay. Ngai haktangda khanghaudana oirakpa mataw aduda Thambalnu masado mathong khangda pakhatlami. Kaino kaidawrage mase? Magi he sumaina anaba hobani. Numit nini humni phawba pharoidawribani. Piklingaidagi asumna tawraklabani. Mana hainadaba manam mama soidana namlamgani. Adunani. Thambalnu poireina hairakliba khangle haibagumna amuktang makok nomladuna. Hathuna manunglomda changki. Poirei mathanda khalhawi. Tanja sida thanga mu puthorakana. Ichingda hek chingneide tawrishi. Itaw nangna marol ama matang chade. Ma changring sida chelhobuna phaduri jala. Ma thanga chatpati amuk peleda ko. Arim thokai hek lakcharuida. Salaibu wana sauduna chatlagi haina tawbuga Thambalnu hatho amuk chenthoraktuna hain. Ngaiko karaida chatke hairibano. Anabase amuktang pahangise. Masasisu yamna wana uri. Poirei makhong chap lepi. Mamaidi kibana laisilakta salaibu phamhalli. Thambalnu salaida yengduna hairei. Yado kitang katho. Aina hairakliba isingse nangna ngamliba phawbadu. Warabasu wana tapna amukta thakpiyu. Salai wangang thukpa ngamdrabasu khonjeldi tabana mayadu kathoktuna Thambalnuna hairakliba ising adu thakchilli. Mikup kharagi matungda masada ngangsilamba mayamadu tapna pharei. Sor honba yaramdabadu pharaduna mamit tapna panglai. Asumna oirakani haiba thazarudaba poirei amadi salaidi ngaklami. Salai mamit adu tapna panglakpada Thambalnu mangonda yengduna nokmi leirami. Salai mamit kupta Thambalnuda munna yengi wakhaldasu khali. Karamba makhalgi lairami. Aina ngasi uriba mayam asiba. Thambalnuna tapna hanglai. Masaibungo khara pharaba. Nangdi ai kamaina khangliba. Aibu hana ukrabra. Aina hanglibase khomde. Udri. Udrabasu nangi fizol aduda aina khangbani. Ado khara pharabra. Hoi, phari. Ai yam thazade. Karigi. Asumna pharakani haiba thazarudaba. Konungda ahaiba amaibi kaya amana yenglaba phawbada. Phaba ngamdrabani. Adubu ngasidi thazadana. Atenba mikup asida nangna fahanbiri. Nahakpu
ꯑꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯈꯪꯂꯦ꯫ ꯊꯝꯕꯥꯜꯅꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯑꯗꯨꯝ ꯇꯧꯔꯒ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯐꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗꯗꯤ ꯋꯥꯠꯇꯅ ꯂꯩ꯫ ꯊꯥ ꯑꯃꯇꯪ ꯐꯖꯅ ꯁꯤꯖꯤꯟꯅꯕꯗ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯄꯣꯏꯔꯩꯅ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯦꯛꯇ ꯀꯧꯖꯔꯒꯗꯕꯅꯤ꯫ ꯀꯩꯅꯣ ꯑꯩꯗꯤ ꯃꯥꯏꯕꯤꯁꯨ ꯅꯠꯇꯅ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯈꯛꯇꯅ ꯌꯦꯡꯕ ꯍꯩꯕꯅꯤ꯫ ꯅꯪꯅ ꯂꯥꯏꯔꯦꯝꯕꯤꯁꯨ ꯅꯠꯇꯦ ꯍꯥꯏ, ꯑꯗꯨꯒ ꯁꯛꯇꯤꯒ ꯆꯦꯟꯕ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯈꯣꯏꯅ ꯀꯧꯅꯤꯡꯕꯗꯣ ꯑꯗꯨꯝ ꯀꯧꯋꯣ ꯌꯥꯏ ꯑꯩꯒꯤꯗꯤ꯫ ꯑꯗꯣ ꯅꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯍꯌꯦꯡꯁꯤ ꯀꯣꯅꯨꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯍꯥꯞꯀꯗꯕꯅꯤ꯫ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯁꯖꯥꯎ ꯑꯃ ꯀꯠꯂꯨ ꯍꯥꯏꯅ ꯑꯃꯥꯏꯕꯤꯅ ꯂꯥꯏꯐꯥꯎ ꯐꯥꯎꯕꯗꯒꯤ ꯊꯤꯖꯔꯛꯄꯅꯤ꯫ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯒ ꯀꯔꯤ ꯑꯐꯕꯅꯣ ꯐꯪꯒꯗꯧꯔꯤꯕꯁꯦ? ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯪꯈꯣꯜꯗ ꯍꯧꯕ ꯏꯟꯁꯥꯡ ꯑꯁꯦꯡꯕ ꯀꯠꯂꯨ꯫ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯄꯗ ꯏꯁꯣꯔꯅ ꯄꯦꯟꯗꯕ ꯂꯩꯇꯕꯅꯤ꯫ ꯅꯈꯣꯏꯅ ꯉꯁꯥꯏ ꯇꯦꯟ ꯀꯥꯞꯈꯤꯕ ꯁꯖꯤ ꯑꯗꯣ ꯑꯃꯣꯝꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕꯗꯣ ꯊꯋꯥꯏ ꯑꯅꯤꯅꯤ, ꯑꯃꯈꯛ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯛꯄꯅ ꯁꯥ ꯉꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯩꯗꯤ ꯃꯨꯟꯅ ꯈꯪꯏ꯫ ꯄꯣꯏꯔꯩ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯥꯏꯔꯛꯏ꯫ ꯐꯖꯩꯍꯦ, ꯍꯧꯖꯤꯛꯀꯤ ꯋꯥꯗꯨꯗꯤ ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯁꯤ ꯑꯣꯏꯅ ꯄꯨꯔꯣ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯕꯅꯤ꯫ ꯏꯁꯣꯔꯗ ꯀꯠꯄꯗ ꯃꯁꯤꯁꯨ ꯌꯥꯎꯕꯤꯌꯨ꯫ ꯁꯂꯥꯏ ꯊꯝꯕꯥꯜꯅꯨꯅ ꯄꯤꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯣ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯤꯕꯁꯤꯕꯨ ꯀꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯩꯗꯤ ꯀꯔꯤꯒꯤ? ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯗ ꯀꯤꯗꯣꯏꯕ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯗꯤ ꯐꯠꯇꯕ ꯃꯤꯁꯨ ꯂꯥꯛꯇꯦ꯫ ꯐꯠꯇꯕ ꯃꯤ ꯂꯥꯛꯇ꯭ꯔꯕꯁꯨ ꯁꯥꯀꯩ ꯂꯥꯛꯀꯅꯤꯗꯅ꯫ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡ ꯑꯩꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤ ꯍꯥꯏꯅ꯫ ꯏꯉꯥꯎ ꯉꯥꯎꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯂꯥꯏꯁꯨ ꯆꯠꯅꯤꯡꯗ ꯍꯟꯅꯅꯕ ꯊꯣꯔꯛꯂꯦ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯊꯝꯕꯥꯜꯅꯨ ꯃꯈꯣꯏꯕꯨ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯛꯂꯝꯃꯤ꯫ ꯁꯂꯥꯏ ꯍꯣꯏ ꯆꯠꯈꯤꯕꯗ ꯃꯍꯥꯛꯁꯨ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯥꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ 15 ꯁꯨꯔꯛꯂꯦ꯫ ꯃꯄꯥꯟꯗ ꯃꯝꯍꯧꯔꯕꯁꯨ ꯁꯨꯔꯨꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯃꯩꯉꯥꯜ ꯀꯌꯥ ꯑꯃ ꯊꯥꯟꯕꯅ ꯉꯥꯜꯂꯤ꯫ ꯊꯝꯕꯥꯜꯅꯨ ꯋꯥꯅ ꯁꯦꯝꯕ ꯃꯁꯥ ꯅꯥꯟꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯅꯨꯡꯅ ꯍꯛꯇꯨꯅ ꯈꯨꯠ ꯆꯪꯅ ꯁꯦꯝꯂꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕ ꯃꯇꯝ ꯑꯗꯨ꯫ ꯃꯇꯝꯗꯨ ꯊꯝꯕꯥꯜꯅꯨ ꯆꯍꯤ 9 ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯨꯃꯤꯠꯇꯨ ꯃꯄꯥꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯁꯥꯎꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯂꯥꯏꯗꯤ ꯁꯥꯟꯅꯔꯝꯕ ꯊꯝꯕꯥꯜꯅꯨ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯏꯗꯤ? ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯥ? ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯀꯨꯃꯥꯔ ꯆꯪꯈꯤ꯫ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯅꯨꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯃꯃꯥꯒ ꯃꯄꯥꯒ ꯈꯠꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯅꯣꯡꯃꯇ ꯈꯠꯅꯗꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯈꯠꯅꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡ ꯆꯪꯕ ꯉꯝꯗ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯊꯕꯥꯅ ꯀꯞꯅ ꯉꯥꯡꯕꯗꯨ ꯇꯥꯏ꯫ ꯍꯣ, ꯉꯝꯗ꯭ꯔꯦ, ꯑꯩꯁꯨ ꯉꯝꯗ꯭ꯔꯦ꯫ ꯏꯃꯨꯡ ꯑꯁꯤꯕꯨ ꯄꯨꯅꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯌꯨꯒꯤ ꯄꯩꯁꯥꯕꯨ ꯍꯨꯟꯒꯗ꯭ꯔꯥ? ꯅꯣꯡꯃꯇ ꯌꯨꯝ ꯑꯁꯤꯒꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯄꯨꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡꯁꯤꯗ ꯀꯌꯥꯝ ꯍꯣꯔꯤ, ꯀꯌꯥꯝ ꯋꯥꯠꯂꯤ, ꯅꯣꯡꯃꯇ ꯎꯗ꯭ꯔꯕꯅꯤꯅ꯫ ꯑꯩꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯩꯁꯥ ꯈꯛꯅꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯎꯔꯤꯕꯁꯦ, ꯅꯠꯇ꯭ꯔꯣ? ꯍꯩ, ꯃꯗꯨ ꯉꯝꯅꯤ ꯍꯥꯏꯗꯅ ꯅꯪ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯌꯥꯔꯛ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯕꯗ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯉꯝꯅꯅꯕ ꯍꯣꯠꯅꯕꯗꯨꯅ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯀꯗꯥꯏ ꯄꯩꯁꯥꯗꯨ ꯄꯤꯔꯛꯎ꯫ ꯊꯣꯡꯒꯥꯜꯗ ꯃꯤ ꯉꯥꯏꯅꯍꯧꯔꯤꯕꯅꯤ꯫ ꯃꯤ ꯃꯃꯥꯡꯗꯅꯦ, ꯈꯟꯅꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯄ꯭ꯔꯞ ꯄꯤꯔꯛꯎ꯫ ꯊꯕꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯩꯁꯥꯗꯨ ꯃꯨꯟꯗꯨꯅ ꯂꯧꯈꯤ꯫ ꯊꯕꯥ ꯁꯥꯎꯅꯤꯡꯕꯅ ꯄꯦꯟꯗꯕꯅ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯝꯕꯥꯜꯅꯨ ꯊꯣꯡꯒꯥꯜꯗ ꯆꯠꯈ꯭ꯔꯤꯕ ꯃꯄꯥꯕꯨ ꯌꯦꯡꯂꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯔꯝꯕꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯕꯗꯣ? ꯍꯪꯉꯛꯀꯅꯨ꯫ ꯅꯪꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯁꯥꯟꯅꯕ ꯀꯩꯗꯧꯒꯦ? ꯍꯥ? ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯣꯛꯈ꯭ꯔꯣ, ꯆꯠꯂꯣ ꯊꯨꯅ꯫ ꯃꯃꯥꯒꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯝꯕꯥꯜꯅꯨꯁꯨ ꯀꯤꯔꯗꯨꯅ
ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯂꯥꯏꯙꯤ ꯂꯨꯕꯥꯛ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯗꯨꯅ ꯃꯃꯥꯅ ꯐꯧꯔꯝꯕ ꯐꯤꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯅꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯁꯤꯡꯉꯤ, ꯃꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩ, ꯊꯕꯛ ꯈꯨꯗꯤꯡ ꯍꯩꯒꯜꯂꯤ꯫ ꯃꯃꯥꯅ ꯉꯟꯇꯥ ꯀꯩꯊꯦꯜ ꯆꯠꯄꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯀꯨꯞ ꯃꯇꯥ ꯃꯥꯅ ꯉꯝꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥꯉꯥꯏꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯗꯦ, ꯃꯃꯥ ꯌꯥꯎꯗꯅ ꯃꯐꯝ ꯑꯃꯠꯇꯗꯁꯨ ꯆꯠꯇꯦ꯫ ꯂꯥꯏꯙꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯍꯨꯏꯅꯥꯎ ꯑꯃꯗꯤ ꯍꯧꯗꯣꯡ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯊꯝꯕꯥꯜꯅꯨ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯥꯕꯨ ꯈꯪꯕ ꯃꯤꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯝꯕꯥꯜꯅꯨ ꯆꯥꯛ ꯆꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯥꯛ ꯆꯥꯗꯕ ꯑꯗꯨꯗ ꯍꯪꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯝꯕꯥꯜꯅꯨ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯄꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯃꯃꯥ ꯑꯗꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯥꯅ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯊꯣꯛꯇꯨꯅ ꯃꯃꯥ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯥꯛꯂꯤꯕ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯃꯃꯥ ꯌꯧꯔꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯊꯝꯕꯥꯜꯅꯨ꯫ ꯊꯕꯥ ꯄꯩꯁꯥ ꯄꯤꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜꯅꯨ ꯃꯃꯥꯕꯨ ꯀꯧꯕ ꯉꯝꯗ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯁꯨ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕꯗꯨ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯦꯁꯦ, ꯃꯁꯤ ꯆꯥꯁꯤꯜꯂꯨ, ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯊꯣꯡꯉꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯈꯔ ꯆꯥꯔꯛꯄꯅ ꯂꯥꯝꯗ꯭ꯔꯤ, ꯅꯪꯒꯤ ꯁꯔꯨꯛ ꯃꯁꯤ ꯆꯥꯔꯒ ꯇꯨꯝꯃꯨꯔꯣ." ꯊꯝꯕꯥꯜꯅꯨ ꯀꯤꯖꯅ ꯃꯃꯥꯗ ꯍꯪꯉꯛꯏ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯉꯔꯣꯏꯗ꯭ꯔꯣ?" "ꯀꯥꯏꯗꯩ ꯆꯥꯛꯅꯣ? ꯌꯨꯝꯁꯤꯗ ꯅꯄꯥꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡ ꯄꯨꯁꯤꯜꯂꯛꯄ꯭ꯔꯣ? ꯃꯪꯒ꯭ꯔꯥꯗꯨ ꯆꯥꯎ." "ꯏꯃꯥ, ꯁꯤꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕꯁꯤꯡꯁꯦ ꯀꯅꯥꯒꯤꯅꯣ? ꯃꯁꯤ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯆꯦꯡ ꯋꯥꯜꯂꯛꯎ ꯌꯥꯗ꯭ꯔꯣ?" "ꯍꯦ ꯑꯉꯥꯡ, ꯍꯩꯅꯨ ꯁꯥꯅꯨ, ꯑꯉꯥꯡꯅ ꯍꯩꯅꯨ ꯁꯥꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ ꯇꯨꯝꯕꯁꯨ ꯆꯠꯂꯣ, ꯃꯤꯒꯤꯅꯤ꯫ ꯆꯥꯛꯇꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯩ ꯊꯣꯡꯒꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯝꯃꯔꯣꯏ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯃꯥꯏꯁꯦ ꯊꯥꯡꯇꯣꯛꯂꯨꯔꯒꯅꯤ ꯑꯩꯅꯅꯦ ꯂꯩꯔꯛꯂꯤꯕꯗꯣ꯫ ꯇꯨꯃꯤꯟꯅ ꯆꯥꯎ, ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯒꯅꯨ ꯑꯉꯥꯡꯅ." ꯊꯝꯕꯥꯜꯅꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕ ꯑꯗꯨ ꯃꯄꯥꯒꯤ ꯐꯝꯖꯥꯎ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯪꯒ꯭ꯔꯥ ꯑꯗꯨ ꯊꯅꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯊꯝꯕꯥꯜꯅꯨ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯃꯄꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯊꯝꯕꯥꯜꯅꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯅꯤ ꯊꯝꯕꯥꯜꯅꯨ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯩꯊꯦꯜ ꯂꯨꯕꯥꯛꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯀꯩꯊꯦꯜꯗ ꯆꯠꯂꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯉꯟꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯨꯃꯥꯎ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯝꯃꯤ꯫ "ꯍꯩ, ꯅꯪꯁꯨ ꯅꯃꯥ ꯑꯣꯛꯇꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯈꯣ ꯌꯥꯗ꯭ꯔꯣ? ꯅꯪꯁꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ." "ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ? ꯄꯥꯕꯨꯡ, ꯅꯪ ꯌꯨ ꯊꯛꯄ ꯇꯣꯛꯑꯣ. ꯏꯃꯥꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤ. ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏ. ꯍꯌꯦꯡ ꯃꯈꯩꯗꯤ ꯏꯃꯥꯒ ꯈꯠꯅꯒꯅꯨ." "ꯅꯃꯥꯁꯦ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯤ. ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯔꯤꯕ ꯑꯁꯤꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯦꯛ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯗꯤ ꯊꯛꯈꯤꯒꯅꯤ. ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯊꯤꯡꯉꯛꯄꯁꯨ ꯌꯥꯔꯣꯏ." ꯁꯥꯎꯅ ꯀꯨꯃꯥꯔ ꯆꯠꯈꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ, "ꯄꯥꯕꯨꯡ, ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ?" ꯇꯟꯖꯥꯗꯨꯗ ꯄꯤꯁꯛ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅꯨ ꯍꯔꯥꯎꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯉꯤ, "ꯑꯕꯣ, ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯥ?" "ꯏꯁꯨꯒꯤꯕꯨ ꯉꯥꯃꯣꯛ ꯂꯩꯔꯛꯇꯦ ꯍꯥꯏꯕ꯭ꯔꯣ? ꯅꯃꯥꯗꯤ ꯅꯃꯥ ꯀꯧꯊꯣꯔꯛꯎ, ꯑꯕꯣꯛ ꯂꯥꯛꯑꯦ ꯍꯥꯏꯔꯨꯆꯣ." ꯃꯃꯥ ꯍꯪꯂꯛꯄꯗꯨꯗ ꯊꯝꯕꯥꯜꯅꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ꯫ ꯄꯤꯁꯛ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ꯫ "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯅꯃꯥ ꯂꯩꯇꯕ꯭ꯔꯣ? ꯏꯁꯨ ꯀꯩꯗꯧꯔꯦ?" "ꯑꯕꯣ, ꯑꯩꯈꯣꯏ ꯃꯥꯗꯣ ꯉꯔꯥꯡ ꯄꯥꯕꯨꯡꯒ ꯌꯥꯝꯅ ꯈꯠꯅꯈꯤ. ꯄꯥꯕꯨꯡꯁꯨ ꯏꯃꯥꯅ ꯄꯩꯁꯥ ꯄꯤꯗꯦ ꯍꯥꯏꯕꯒꯤ ꯁꯥꯎꯅ ꯆꯠꯈꯤ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯊꯣꯡꯗꯦ. ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥꯁꯨ ꯂꯩꯔꯝꯗꯦ, ꯆꯥꯛꯁꯨ ꯊꯣꯡꯉꯝꯗꯦ, ꯀꯩꯊꯦꯜ ꯂꯨꯕꯥꯛꯁꯨ ꯂꯩꯔꯝꯗꯦ. ꯀꯩꯊꯦꯜ ꯆꯠꯂꯝꯗꯧꯕ ꯃꯥꯜꯂꯤ. ꯑꯕꯣ, ꯄꯥꯕꯨꯡꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏ. ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯒꯦ ꯑꯕꯣ." ꯊꯝꯕꯥꯜꯅꯨ ꯄꯥꯎ ꯇꯝꯅ ꯇꯝꯅ ꯁꯨꯝ ꯀꯞꯂꯛꯏ꯫ ꯃꯄꯥꯅ ꯈꯔ ꯉꯥꯡꯂꯝꯕ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯄꯤꯁꯛ ꯃꯁꯨ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤ, "ꯀꯞꯀꯅꯨꯁꯦ, ꯀꯞꯀꯅꯨꯁꯦ. ꯏꯁꯨ ꯃꯁꯛ ꯐꯖꯕꯤꯅ ꯀꯞꯂꯕꯗꯤ ꯁꯛ ꯊꯤꯖꯤꯜꯂꯛꯀꯅꯤ.
ꯀꯩꯗꯧꯕꯩ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯣꯏ ꯄꯥꯕꯨꯡꯅꯅꯦ ꯁꯥꯎꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤꯕꯅꯤ꯫ ꯃꯣꯏ ꯑꯅꯤ ꯈꯠꯅꯔꯒ ꯏꯁꯨꯗ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯣ? ꯑꯕꯣꯛ ꯉꯥꯡꯒꯦ ꯀꯞꯀꯅꯨ꯫ ꯑꯕꯣꯛ, ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯤ ꯍꯨꯏ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ꯫ ꯑꯉꯥꯎꯕꯤ, ꯃꯃꯥꯅꯕꯨ ꯃꯆꯥ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯂꯥꯛꯑꯣꯁꯤ ꯂꯥꯛꯑꯣꯁꯤ, ꯉꯥꯃꯣꯛꯁꯤ ꯆꯥꯊꯣꯛ꯫ ꯑꯕꯣꯛꯅꯦ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯂꯥꯛꯑꯣ꯫ ꯅꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯕꯗꯤꯅꯦ ꯏꯁꯨ ꯁꯣꯏꯗꯅ ꯆꯥꯛ ꯂꯥꯝꯃꯅꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯩ ꯇꯣꯝꯕꯤꯒ ꯆꯥꯎꯕꯤꯒꯁꯨ ꯉꯥꯃꯨꯛ ꯄꯤꯔꯨꯈꯤꯒꯦ꯫ ꯍꯣ ꯄꯤꯔꯨꯔꯣ ꯄꯤꯔꯨꯔꯣ꯫ ꯃꯁꯨ ꯊꯝꯕꯥꯜꯅꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨ ꯑꯁꯤꯕꯨ ꯍꯨꯟꯇꯣꯛ ꯍꯨꯟꯇꯣꯛꯇꯅ ꯆꯠꯄ ꯉꯝꯃꯤꯗꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯨ ꯊꯕꯥꯛ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯔꯒ ꯂꯥꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯅ ꯀꯧꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯥ! ꯀꯔꯤꯅꯣ ꯑꯗꯨꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯅꯥ ꯄꯪꯕ ꯃꯤꯔꯣ? ꯏꯃꯥꯗꯤ ꯑꯩꯅ ꯀꯧꯕ ꯁꯨꯛꯇꯥ ꯇꯥꯗꯦ꯫ ꯇꯥꯗꯕꯗꯨꯗ ꯀꯟꯅ ꯀꯧꯕꯅꯤ꯫ ꯑꯩꯒꯤ ꯉꯥꯃꯨꯛꯇꯤ ꯀꯗꯥꯏ? ꯉꯥꯃꯨꯛꯄꯨ ꯅꯨꯡꯇꯤꯒꯤ ꯂꯩꯒꯗ꯭ꯔꯣ? ꯍꯥ? ꯑꯩꯅ ꯋꯥꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏ ꯅꯄꯥꯅ ꯆꯥꯗꯤ ꯂꯦꯝꯖꯥ ꯆꯥꯕ ꯈꯛꯇꯅꯤ꯫ ꯅꯣꯡꯃꯗꯁꯨ ꯁꯤꯀꯤ ꯑꯃꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ꯫ ꯉꯥꯃꯨꯛ ꯂꯥꯏꯔꯤ꯫ ꯏꯁꯤꯡ ꯈꯤꯇ ꯁꯣꯛ ꯂꯥꯛꯑꯣ꯫ ꯅꯨꯃꯤꯗꯥꯡꯒꯤꯅꯦ ꯏꯁꯤꯡꯒ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯤ꯫ ꯑꯕꯣꯛꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯗꯣ ꯏꯃꯥꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯁꯣꯛꯍꯟꯕꯗꯣ ꯑꯕꯣꯛꯅ ꯁꯣꯛꯀꯅꯨ ꯍꯥꯏ, ꯏꯁꯤꯡꯗ ꯇꯥꯅꯤ ꯍꯥꯏ꯫ ꯀꯨꯃꯥꯔ ꯍꯜꯂꯛꯄ ꯎꯕꯗ ꯊꯝꯕꯥꯜꯅꯨꯗꯤ ꯄꯥꯈꯠꯆꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯊꯧꯁꯥꯔꯨꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯀꯨꯃꯥꯔ ꯊꯕꯥꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯛꯇꯕꯤ, ꯅꯪ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯊꯦꯜꯗ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯕ ꯌꯥꯕ ꯇꯧꯔꯨꯔꯒ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯗꯅ ꯍꯜꯂꯛꯏꯕꯅꯤꯅꯦ ꯅꯪ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯨꯔꯥꯟꯕꯤ꯫ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯅꯣꯏꯒꯤ ꯅꯊꯤꯕꯣꯡꯁꯤꯡ ꯑꯗꯨ ꯊꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯌꯨꯝꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗ꯭ꯔꯤꯅꯦ? ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯅꯪꯒꯤ ꯅꯌꯨꯝꯁꯤꯗ ꯑꯩꯁꯦ ꯌꯥꯝꯅ ꯂꯩꯅꯤꯡꯉꯝꯒꯅꯤꯅ ꯈꯜꯂꯤꯔꯣ? ꯀꯞꯅ ꯀꯞꯅ ꯊꯕꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯠꯈꯤꯅꯤꯌꯦ ꯑꯩ꯫ ꯅꯪꯒꯤ ꯅꯌꯨꯝ ꯑꯁꯤꯗꯅꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯂꯩꯔꯣꯏ꯫ ꯆꯠꯄꯤꯈ꯭ꯔꯣ, ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯄꯨꯈꯣ꯫ ꯃꯁꯤꯁꯨꯅꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ꯫ ꯑꯣꯛꯇꯕꯤ ꯑꯃꯠꯇ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯊꯝꯕꯥꯜꯅꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯠꯅꯕ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯃꯥꯁꯨ ꯀꯞꯄꯤ꯫ ꯊꯕꯥꯗꯤ ꯁꯥꯎꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯐꯤ ꯌꯣꯝꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅꯨ ꯃꯃꯥꯕꯨ ꯈꯝꯖꯩ꯫ ꯏꯃꯥ, ꯅꯪ ꯆꯠꯈꯤꯅꯣ꯫ ꯑꯩ ꯄꯥꯕꯨꯡ ꯊꯦꯝꯒꯦ ꯏꯃꯥ꯫ ꯅꯪ ꯄꯥꯕꯨꯡꯒ ꯈꯠꯅꯒꯅꯣ꯫ ꯍꯦ, ꯅꯪꯁꯨꯅꯤ, ꯅꯄꯥꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯍꯣꯠꯅꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯈꯖꯤꯛꯇꯁꯨ ꯈꯪꯕꯤꯌꯨꯗꯅ꯫ ꯑꯐ ꯑꯐꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯖꯕꯅꯤꯅ ꯅꯣꯏ ꯅꯨꯡꯉꯥꯏꯍꯧꯔꯣ꯫ ꯑꯣꯏ, ꯅꯆꯥꯅꯨꯄꯤꯁꯤ ꯄꯨꯈꯣ, ꯊꯅꯝꯒꯅꯨ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯄꯨꯗꯣꯏꯕ? ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯏꯇꯣꯝꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯀꯅꯨ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯕꯥ ꯑꯀꯤꯕ ꯌꯥꯎꯗ ꯆꯠꯈꯤ꯫ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯊꯝꯕꯥꯜꯅꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯍꯧꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯥꯎꯅꯔꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯕꯤꯕ ꯑꯗꯨꯗ ꯊꯝꯕꯥꯜꯅꯨꯁꯨ ꯀꯞꯄꯤ꯫ ꯀꯨꯃꯥꯔꯤ ꯌꯨ ꯊꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯧꯐꯝ ꯈꯪꯗ ꯊꯝꯕꯥꯜꯅꯨ ꯂꯩꯕꯥꯛꯇ ꯀꯤꯠ ꯐꯝꯊꯗꯨꯅ ꯆꯥꯛ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯇꯨꯅ ꯆꯥꯏ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯀꯣꯟ ꯐꯦꯡꯂꯝꯕ ꯊꯝꯕꯥꯜꯅꯨ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕ ꯇꯥꯕ ꯑꯗꯨꯗ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯒ ꯅꯨꯄꯤ ꯈꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯅꯨꯄꯤ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯏꯃꯥꯕꯣ, ꯀꯩ ꯍꯥꯏꯒꯦ? ꯅꯃꯥ ꯂꯩꯇ꯭ꯔꯣ? ꯅꯃꯥ ꯀꯧꯊꯣꯔꯛꯑꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯂꯩꯇꯤꯌꯦ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯥꯕꯨꯡꯒ ꯈꯠꯅꯕꯗꯒꯤ ꯐꯤ ꯌꯣꯝꯂꯒ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯇꯝꯒꯗꯧꯔꯤꯕ ꯄꯥꯎꯁꯤꯒ꯫ ꯀꯩꯗꯧꯔꯒꯦ ꯃꯥꯕꯣ? ꯅꯄꯥꯗꯣ ꯑꯉꯥꯡꯒꯤ ꯃꯅꯥꯗꯒꯤ ꯁꯅꯥ ꯊꯠꯂꯝꯃꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯂꯣꯏꯍꯧꯔꯕꯅꯤ, ꯐꯥꯔꯒ ꯊꯅꯝꯃꯕꯅꯤ꯫ ꯅꯃꯥ ꯂꯩꯔꯒꯗꯤ ꯅꯄꯥꯗꯣ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯄꯥꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯊꯣꯛ ꯌꯥꯝꯅ ꯑꯣꯏꯅꯔꯕꯅꯤ꯫
ꯃꯤꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯕꯒꯤ ꯄꯥꯎ ꯌꯥꯝꯅ ꯇꯥꯔꯕꯅꯤ ꯁꯨꯝ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯅꯃꯥ ꯂꯥꯛꯑꯒꯅꯦ ꯅꯄꯥꯗꯣ ꯊꯨꯅ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯍꯣꯏ ꯃꯥꯕꯣꯛ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯇꯧꯐꯝ ꯈꯪꯗꯦ ꯊꯝꯕꯥꯜꯅꯨ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯐꯝꯗꯨꯅ ꯀꯞꯄꯤ ꯉꯁꯥꯏ ꯑꯌꯨꯛꯅꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯉꯥꯡꯂꯝꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯊꯝꯕꯥꯜꯅꯨ ꯍꯟꯗꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯍꯨꯏꯅꯥꯎ ꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯨꯜꯂꯤ ꯃꯔꯩ ꯑꯗꯨꯅ ꯊꯝꯕꯥꯜꯅꯨꯅ ꯀꯞꯂꯤꯕꯗꯨ ꯀꯞꯀꯅꯨ ꯍꯥꯏꯕꯒꯨꯝꯅ ꯂꯦꯛꯊꯣꯛꯄꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯊꯝꯕꯥꯜꯅꯨ ꯇꯣꯝꯕꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯇꯣꯝꯕꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯅ ꯐꯥꯎꯕꯗ ꯃꯆꯥ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯁꯨꯝꯅ ꯇꯧꯅꯔꯝꯒꯗ꯭ꯔꯥ ꯅꯪꯗꯤ ꯆꯥꯎꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯗꯦ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯦ ꯍꯨꯏꯗꯨꯁꯨ ꯊꯝꯕꯥꯜꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯊꯝꯕꯥꯜꯅꯨꯗꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯀꯞꯐꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯗꯨ ꯃꯌꯥꯗ ꯂꯩ ꯑꯃ ꯆꯤꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯏ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯂꯩ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯑꯃꯨꯛ ꯈꯣꯡꯏ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯅꯨ ꯍꯨꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯃꯜꯂꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯣꯜꯂꯤ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯄꯥꯝꯖꯅ ꯆꯤꯟꯕ ꯂꯩꯄꯥꯛ ꯂꯩꯅꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯁꯥꯠꯄꯅꯤ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯍꯦꯛ ꯍꯦꯛꯄ ꯆꯠꯄꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯦ ꯃꯥꯅ ꯆꯠꯇꯕ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯇꯣꯝꯕꯤꯁꯨ ꯑꯗꯨꯝ ꯄꯨꯕꯅꯤ ꯂꯩ ꯑꯗꯨ ꯃꯅꯥꯗ ꯊꯦꯠꯆꯤꯟꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏ ꯇꯣꯝꯕꯤ ꯅꯪ ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯌꯥꯝ ꯐꯠꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯄꯥꯗꯨ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯀꯨꯃꯥꯔ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯁꯥꯗꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈꯤ ꯊꯝꯕꯥꯜꯅꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯀꯤꯕꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯅꯨꯃꯤꯠ ꯇꯥꯔꯦ ꯀꯨꯃꯥꯔꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯣ ꯃꯁꯥꯗꯨ ꯋꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯌꯨꯗꯨ ꯑꯃꯨꯛ ꯊꯛꯂꯝꯃꯤ ꯃꯄꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯆꯥꯛ ꯄꯤꯖꯒꯦ ꯈꯟꯅ ꯂꯥꯛꯄ ꯊꯝꯕꯥꯜꯅꯨ ꯊꯣꯡꯖꯤꯟꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯄꯥꯕꯨ ꯌꯦꯡꯉꯤ ꯀꯨꯃꯥꯔ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯅ ꯊꯣꯝꯂꯛꯏ ꯊꯝꯕꯥꯜꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯃꯈꯥꯗ ꯊꯥꯊꯈꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯀꯨꯃꯥꯔꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯩ ꯂꯝꯀꯦꯠꯄꯤ ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯃꯥ ꯑꯣꯛꯇꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯊꯣꯔꯛꯄꯗ ꯅꯪ ꯂꯩꯔꯝꯂꯕꯗꯤꯅꯦ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯀꯞꯂꯤꯉꯩ ꯃꯄꯥ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯝꯕꯥꯜꯅꯨ ꯄꯥꯈꯠꯅ ꯃꯥꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯕꯤꯕꯨ ꯄꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ ꯃꯥꯒꯤ ꯇꯨꯡꯗ ꯇꯣꯝꯕꯤꯁꯨ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯏ ꯊꯝꯕꯥꯜꯅꯨ ꯇꯧꯐꯝ ꯈꯪꯗ ꯂꯝꯍꯥꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯥꯛꯏ ꯑꯉꯥꯡꯒ ꯑꯣꯏꯕꯅ ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯆꯥꯛ ꯆꯥꯅꯕ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤꯗꯨꯁꯨ ꯏꯇꯥꯛ ꯇꯥꯛꯏ ꯃꯍꯧꯁꯥꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯈꯔ ꯆꯤꯛꯄꯅꯤ ꯆꯤꯡꯈꯣꯡꯗ ꯇꯥꯕ ꯈꯨꯜ ꯃꯆꯥ ꯑꯃꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯁꯨꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯆꯠꯄ ꯎꯔꯝꯃꯤ ꯊꯝꯕꯥꯜꯅꯨ ꯑꯍꯜ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯀꯧꯏ ꯑꯕꯣꯛ ꯑꯕꯣꯛ ꯑꯝꯇ ꯉꯥꯏꯕꯤꯈꯨꯋꯣ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯏꯁꯨ ꯅꯨꯄꯤ ꯅꯪꯗꯤ ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯦꯅ ꯇꯧꯔꯤꯕꯅꯣ ꯑꯕꯣꯛ ꯑꯩ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄꯅꯤ ꯏꯃꯥꯁꯨ ꯄꯥꯕꯨꯡꯒ ꯈꯠꯅꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯊꯝꯕꯥꯜꯅꯨ ꯀꯞꯅꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯀꯞꯄꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯝꯕꯥꯜꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯨꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯑꯕꯣꯛ ꯑꯩ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯈꯪꯗꯦ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯏꯇꯣꯝꯇ ꯂꯩꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯏꯁꯨ ꯏꯊꯟꯇ ꯂꯩꯕ ꯀꯤꯔꯣꯏꯗ꯭ꯔꯣ ꯑꯕꯣꯛ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯕ ꯂꯥꯛꯀꯅꯤ ꯑꯩ ꯏꯇꯣꯝꯇ ꯂꯩꯅꯤꯡꯉꯤ ꯑꯩꯅ ꯊꯥꯖꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯐꯥꯎꯕ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯑꯕꯣꯛ ꯏꯁꯨ ꯅꯨꯄꯤ ꯀꯞꯀꯅꯨꯁꯦ ꯑꯕꯣꯛꯀ ꯄꯨꯟꯅ ꯂꯩꯔ ꯂꯣꯏ ꯏꯁꯨꯒꯤ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯗ ꯏꯁꯨ ꯏꯕꯦꯟ ꯄꯨꯟꯅ ꯂꯩꯊꯣꯛꯁꯤꯁꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯕꯣꯛ ꯁꯤꯗꯤ ꯎꯃꯪꯅꯤꯅ ꯁꯥ ꯃꯌꯥꯝ ꯊꯣꯔꯛꯑꯣꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗꯗꯤ ꯁꯥ ꯀꯩ ꯑꯆꯧꯕ ꯂꯩꯕ ꯎꯃꯪ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯂꯩ ꯁꯥ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩ
sajisu yamna leiba umang adubo hairiba umang ase lin amadi lairin singna leiba ngamde uchekna namna leiba umang asigi awangda lok amasu lei madugi ising aduna chamthokpa natraga thakpada aikhogi isada leiramba asokpa anaba phahanba ngam miyoibagi anabada phahanba ngamgadaba pambi kaya amasu hau abokna ne isuda loina take lao masida surung macha ama leirise masidan isu iben punna leigadawri base surung adu changlakpada Thambalnudi angakpa thajadabana pik thankre surung manung aduda asuk fajaramgani haiba mahakna khalludabani imamamba mafam oiramgani khankibadu thajadaba ngakta mitmangdo uba asida Thambalnu wangangani haiba kawba makhai koilei leiduna yengi ahal oirabi nupiduna Thambalnugi mataw adu yengduna nofet tawraga hairai isubu chak thongbaga haibro abo yarani ai chak chare fare adudi wana sariba saija sida potharo aboksu potharu kige ko hoyabo Thambalnu magi huinau ani tombiga chawbiga du mafam chana tumhallamna duna masu tumba chatkre wana lakpaga tumthakirami Thambalnu tumthakrabada ahal oiribi nupi ado masang mataw phajarabi nupi mo olaklam Thambalnugi makokta nungsina nanthabiraduna nokfet tawramladuna mafam adudagi mangkhre nupidu atai kanasu natte umang asigi lairembini asumna Thambalnu chahi 10 surakle mahakna mafam asida leirakpa mafam sida leiriba sa singi lon mahak loina khanglami mana chahi 19 surakpa matam aduda nongma ahal oirabi nupiduna Thambalnuda mahaki asengba saktam taklam numitu Thambalnu insang thiruraba matungda surung aduda changlakpada leisabi ama tung onduna chak thonglamba aduda ingakakna pakhatna khanglaw lawrakpan asukoibasi mahakanagumba amataga unadana ahal oirabi nupi aduga makhoi ani khak leirakpan nupidu khonjel aduda mamaya du onthore Thambalnu oiramba aduda saktam adu sad hongkiduna ahal onkre Thambalnu di kiba amadi ngakpana masadu chumjing leptuna lei ahal oirabi nupi aduna nokfet tawna hairai Thambalnu kiganu ai nangi aboktuni ai ngasidi nangonda wa haigi munata matam kuina aina nangonda lotuna lakpani ai hak ase umang asibu koli bi lairembi adun aina taibang miyoibagi saklon kaya ondun taibang kumhai sanaba yawba adu nanga thengnau tambana nang ai punna mafam asida leminaraklibani nangi icham chamba aduna aina nangbu thadoktuna chatpa ngamkhidabani Thambalnu aidi nangi abok oina adum legani nang karigi aibu kiribani Thambalnu ngakpasu phawi adubu ahal oirabi nupi adubu nungsimanbana mapi taaduna konsinduna kapi abo nasuna khangludabana abokta soikiba yawrabasu aibu ngakpiyu aigidamak aibu nungsiba kanamta leitaba matamda aigidamak abok leiri haina aina chawthokchakibani masi matangdi abok aigi ningba thonghanbiyu matam pumbada aigi nakta adum leibiyu abok isu nupi abok kaisu chatloi aina mafam asida leiraklibase mirol kaya chatkhraban adu abokti ithau yam adun nangi nanakta toina lakpa ngamdaba matamsu lakani matam aduda nangbu kigadrani Thambalnu mapi taithoktuna hairai abo aidi kaisu kibide aina mafam asida leibada aigi isada akiba haibado amata phaudi saji macha sendrang macha moiga sanabasina hena noi ado abo nahaki mingdi kari kaubano ai hangedi khale adubu hekta ngamde abok haina kaubusidagi henasu aina pamsu pamdabaga hangsu hangludre ahal oirabi nupidu nokfet tawduna hairai chingsang ngambi haina kawi as aboki mingsidi yam sangina haujiki matamne mapanda khonjel amma tarakpaduda manglamba Thambalnu wakhalai mapanda thoraktuna karino haina yengi mapum matha surabi saji adu macha poktuna leiramne saji laba aduna kana khongba aduda Thambalnu nungsina saji macha adubu nanduna hairai mama masak phajabi mali nungsibana loire Thambalnu tawriba matawdu ubada awuba singnadi soidana ngawri hairani asumna sau cheksinga wari sabasi magi nungai sabi matam kaubi madi leptana chatpana konungi mandir adu harawbagi mayam adu irang langlam majaibe mamelai mabung udaba aduda mama laimada hang imasi aikhoi ambungdubu sa phani na chakhibadubu masak masaga amta ude halakjiba haima
ꯅꯪꯗꯤ ꯄꯥꯎ ꯑꯝꯇ ꯇꯥꯗ꯭ꯔꯤꯕꯣꯏꯔꯦ? ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯏꯃꯥ? ꯑꯣ ꯍꯦꯂꯣꯏ ꯑꯣꯛꯅꯔꯒ ꯍꯜꯂꯛꯇꯅꯅꯦ ꯅꯍꯥꯟꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯅꯔꯤꯁꯦ ꯅꯪ ꯀꯩꯝꯇ ꯈꯪꯗꯕꯣꯏꯔꯦ? ꯑꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯕ ꯃꯦꯂꯩ ꯊꯥꯖꯗꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯅꯥꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯗꯅ ꯌꯦꯡꯍꯜꯂꯤꯕꯅꯣ? ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ ꯑꯗꯨꯕꯨꯅꯦ ꯐꯠꯇꯦ꯫ ꯎꯃꯪꯗ ꯆꯠꯀꯦ ꯃꯥꯕꯨ ꯐꯥꯒꯅꯨꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤ ꯆꯠꯄꯅꯤ ꯄꯣꯏꯔꯩꯁꯨ ꯊꯦꯡꯅꯔꯛꯏ ꯍꯥꯏ꯫ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯤꯊꯛꯄꯗꯒꯤ ꯅꯣꯏ ꯌꯥꯝꯕꯨꯡꯒꯤ ꯃꯁꯥꯗ ꯍꯦꯛ ꯍꯦꯛ ꯍꯧꯕ ꯑꯅꯥꯕꯗꯣ ꯃꯗꯨꯒ ꯂꯣꯏꯅ ꯐꯔꯦ ꯍꯥꯏꯔꯤꯅꯦꯍꯦ꯫ ꯑꯦ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯍꯦꯂꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝꯕꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯣꯏ ꯌꯥꯝꯕꯨꯡ ꯑꯁꯤꯗꯅꯦ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯔꯕꯗꯤ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯍꯟꯒꯦ ꯈꯟꯕꯅꯤ꯫ ꯃꯥꯒꯤ ꯑꯅꯥꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯐꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯏꯅꯤꯡꯊꯧꯅ ꯂꯥꯏꯁꯪꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯥꯛꯅꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯕꯤꯔꯛꯏ꯫ ꯂꯦꯡꯊꯣꯛꯄꯤꯔꯁꯤ ꯏꯃꯥ ꯏꯕꯦꯝ꯫ ꯍꯣꯏ 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 ꯆꯥꯎꯕ ꯊꯣꯔꯛꯑꯒꯦ ꯍꯥꯏꯈ꯭ꯔꯣ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯣꯔꯦꯟꯅꯦ ꯏꯁꯧ ꯂꯥꯡꯕ ꯇꯥꯔꯦ꯫ ꯏꯃꯥꯁꯤ ꯌꯥꯝꯕꯨꯡꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯑꯣ ꯈꯪꯗꯦ ꯈꯪꯗꯦ ꯄꯨꯔꯞ ꯄꯨꯔꯞ ꯊꯣꯛꯂꯛꯑꯣ ꯅꯪꯁꯨ꯫ ꯂꯩꯃ ꯃꯄꯤ ꯁꯦꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯝꯕꯥꯜꯅꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗꯕ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯃꯥꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯄꯥꯜ ꯊꯣꯡꯒꯤ ꯐꯤꯖꯣꯜꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯂꯦꯞꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯄꯣꯛꯎꯔꯤꯁꯤꯅ? ꯊꯝꯕꯥꯜꯅꯨ ꯏꯕꯦꯝꯃ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗꯣ ꯐꯥꯊꯕ ꯇꯝꯃꯨ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯥꯞꯅ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯂꯣꯠꯂꯕꯅꯤ ꯅꯪꯁꯦ꯫ ꯃꯊꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯨꯛꯅꯤꯡꯗꯣ ꯐꯥꯊꯖꯩ꯫ ꯀꯩꯊꯦꯜ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯟꯗꯣꯝꯆꯥ ꯑꯗꯨꯛ ꯌꯥꯝꯅ ꯇꯍꯥꯔꯤꯗꯨꯕꯣ? ꯕꯦꯝꯃ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯌꯦ ꯀꯨꯏꯔꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯂꯩꯔꯛ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯍꯧꯖꯤꯛ ꯄꯥꯎ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯑꯩꯁꯦ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯄꯣꯠ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯂꯧꯅꯤꯡꯕꯗꯣ ꯂꯧꯔꯣ꯫ ꯑꯩ ꯄꯣꯠ ꯂꯧꯒꯗꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯄꯣꯠ ꯂꯧꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯅ ꯆꯠꯀꯗꯕꯗꯣ꯫ ꯅꯨꯄꯤꯗꯨ ꯄꯣꯠ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈꯤ꯫ ꯊꯝꯕꯥꯜꯅꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯏ꯫ ꯀꯩꯊꯦꯜ ꯑꯗꯨꯒ ꯀꯌꯥ ꯂꯥꯞꯅꯕ ꯑꯣꯏꯗꯦ꯫ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩ꯫ ꯃꯥꯡꯒꯣꯜꯗ ꯍꯤꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯇꯥꯅꯅꯕ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯅꯣꯏ ꯑꯃꯥꯏꯕ ꯀꯧꯔꯨꯆꯣ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯕ꯭ꯔꯣ? ꯏꯃꯥ ꯅꯆꯦꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯠꯂꯨꯔꯦ ꯏꯃꯥ ꯂꯩꯍꯧꯗꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯈꯤꯅ ꯍꯥꯏꯔꯛꯏ꯫ ꯍꯜꯂꯛꯄꯒ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯤꯅ ꯏꯁꯣꯔ ꯂꯩ ꯂꯩ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯤꯔꯣ? ꯏꯆꯥꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯂꯦꯜꯂꯛꯂꯤꯕ ꯃꯇꯝꯁꯦ ꯃꯄꯨꯅ ꯍꯛꯇꯤ ꯌꯦꯡꯕ ꯉꯝꯂꯤꯕꯣꯏꯔꯦꯗꯀꯣ꯫ ꯎꯄꯥꯏ ꯂꯩꯇ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯀꯞꯄꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯋꯥꯈꯜ ꯇꯥꯗ ꯍꯤꯞꯂꯤꯕ ꯃꯆꯥꯕꯨ ꯎꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯤꯅꯤ꯫ ꯊꯝꯕꯥꯜꯅꯨ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯍꯥꯛ ꯆꯪꯂꯛꯂꯦ꯫ ꯇꯞꯅ ꯕꯤꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ ꯑꯩ ꯏꯇꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯌꯥꯒꯗ꯭ꯔꯥ? ꯏꯕꯦꯝꯃ ꯅꯪꯅ ꯌꯦꯡꯂꯒ ꯀꯔꯤꯕꯨ ꯑꯃꯨꯛ ꯀꯥꯟꯅꯈꯤꯅꯤ? ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯌꯦꯡꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯑꯩꯕꯨ ꯏꯟꯗꯣꯝꯆꯥꯅ ꯊꯥꯖꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯇꯥꯁꯦ ꯑꯩ ꯂꯥꯏꯕꯛ ꯆꯥꯡ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ꯫ ꯕꯤꯅꯥꯁꯨ ꯊꯝꯕꯥꯜꯅꯨꯒꯤ ꯋꯥꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯈꯨꯠ パイꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯍꯨꯟ ꯐꯪꯂꯕꯗ ꯂꯥꯏꯕꯛ ꯑꯃꯗꯤ ꯃꯤꯠ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨꯕ꯫ ꯕꯤꯅꯥ ꯏꯁꯤꯡ ꯂꯧꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯃꯥꯅ ꯄꯥꯏꯔꯛꯈꯤꯕ ꯃꯌꯣꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯎꯇꯣꯡ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯥꯖꯕꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯅꯣꯏꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯗ ꯍꯥꯞꯂꯒ ꯊꯤꯠꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯕꯤꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯅ ꯁꯦꯝꯂꯝꯂꯤꯕ ꯏꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯄꯤꯊꯛꯄꯤꯌꯨ꯫ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯁꯣꯏꯗꯅ ꯐꯅꯅꯕ ꯌꯦꯡꯖꯒꯦ꯫ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯆꯝ ꯆꯝꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯅꯍꯥꯛꯄꯨ ꯃꯥꯏꯕꯤꯔꯣ?
Thambalnu ngaiha khumpham khangda tumin lei. Indomchana khaningba ama hekta khanbiro. Aidi anaba singbu aina ngamba mateng pangjaba khaktan. Amai bi haiba asisu miyoiba amadi isorgi seba tawba misakni. Aidi icham chamba misaknida. Bina bab tare haibagum namangak nomi Thambalnu su chatkre. Numidang wairam adu sagol thawduna salai lanmi kharaga kaithel manungda koirei. Lapna kaithel machi amada phamduna uiribi. Nupi adu ubada sagol adu khangpha phaduna mamai leiduna nupidugi manakta lai. Magi tung ilake tawramba lanmi sing adu makhutna lakanu haina ingi tawrambadagi leihori. Salai nupidugi manak yoboga sagoldagi phatkum tharaktuna changsili. Munna yengi nupiduda masam maduna mamai khara khumjinbana saktam adu puradi uba ngamdri. Nupi adugi masam adu hugatke haina hek tawboga lanmi amana kaurei. Mazai bungo ining thawna ngaiduna leihori. Khonglei khazik thubiro haina takpire. Salai thangalamba makhut adu thathaki. Mana laisangdagi purakhiba kusumlai adu nupi adugi makhutta paihallamladuna amuktang nupi adubu yengnamlaga sagol thawduna konung pangki Thambalnu mahakna mikap thorakpada numit taramgadawre. Makhutta kusumlai ama pairamba aduda ingagagna akoibadu koyeng yengi kaithel phambi sing adu loisinaba hauramle. Kusumlai adubu munna yengduna matomta khali. Ita nangi mapokse aidi yamna kalakje. Kana amatana nangbuna chom oibidrabasu. Ita nangi naguldi atangman. Nanggumna laibak phabi oizage. Nangbunga sidagi aigi napa asigi leiteng oizage ko ita. Magi nakta miyai oirap tawbi nupi amasu sangsilaktuna kaurei. Bema, nangsi aibu ukhrabagum tawida. Nangbu kadaidagini. Mafam asida kaidawramlibani. Thambalnu nupiduda munna yengduna ngahak khali aduga nokfetawna hairei. Indomcha Purnima natabro. Haima, mani nihi. Nangdi aigi ming karamna khanglibano. Indomcha, ai Thambalnu ni. Oo, ai suni. Nang se ningsingba ngamdaban. Thambalnu, onthokna nungsikreda koi chase. Nangbu asu koibasibu kadaida leirubano. Indomcha, ai arapa khulamada leirubani. Ado ai kainomta hangjagi. Kari hangge haibano. Imaga pabungadubu kamdaurige. Makhoi haujiksu yumaduda leiribra. Purnima na nungaitana hairei. Napadi kuireda kaisum sangda laikib. Ningthau macha nupigi lik thatui haibra pharui hai. Madugi haktakta konungda phaduna thamkre. Namadusu atopada mayum paluraga haujik amu halaktuna mapamda leiri haibe. Kuire aisu thengnakidaba. Nabok bisak laikidabasu chahi ani suramani. Thambalnu makhatana hangduba ngamgi. Mamana amu halak itabada thamoida haraubadi phawkibani adubu maboku ningsinglubada mamit irache phatre hairiba mapa aduna wana lelamgani khalubada nungaitabadi poi adubu manadi kari tawba ngamlubani mama mapa anina mabunu sibidrabasu magidi mama mapa natana kana sulaiba natte. Indomcha ai chalage nongma koirake. Ho chalo chalo. Thambalnu na chatkibadu yengduna Purnima matomta solhaw. Onthokna su maraibak thikraba angang. Haujikti Leishabi mapung pharamni. Mama phajabanina kayada phajariba. Amambaduda sagol mari mari thawduna lakpa aduda Thambalnu pakhatna lambi mataida thaijinduna umaru mamada lotuna le. Adubu sagol ama magi mamang aduda khamjilakpa aduda Thambalnu di kiraduna mamai adu nonthakre. Wang chawraba nupa ama sagol adudagi fatkum tharaktuna Thambalnu gi manakta changri. Lum lum lawba nupagi khonjel aduna hairei. Nupi oi Karigi pot huralaga lona chengi honariban. Aina khut thadringaida nahakna bukhiba pot piro. Thambalnu mamaidi nokhatana khommi. Ai kemta khangdi. Aidi huranbasu nate. Handakti nupado khonjel kalap hairei. Huranba amatana aise huranbani hairakui. Nupi oiraga tukamni ikai khangdaba. Ai nupi angangda khut thaba hainade. Nasana khangna piro. Lanmi ama nupi adugi manakta changsilake tawbada nupa aduna khamkre. Thambalnu tapna mamai adu nongkhatuna peri peri hairei. Asengbani. Aidi huranba nati. Aibu phabiganu. Purnima nongma watlingai thajagi mangalakta amakpa amata yauda. Thajamabu maithiba pirage khanna. Khusemgi ningthiba yaudrabi maithong adu ubada. Thauna fana leplamba nupa amadi tarang chatkre. Salaiwa makhata bangamda nupidubu munna yengduna laikre.
Thambalnu Salaina mamai mamit khumbana masak khangba ngamdre wakhal nungaitana lakpagi kiba amadi pakhatpana tawfam khangda hik kablai nupi mana khonjel thokna kablakpa aduda salai gyan taraklam kari hairaga Thambalnu bu themgani khanpham khangdre mana ngangthokkiba wa ado amuk ningsinglubada matomta ikaiba supokle thazadaba harauba ani punsinduna Thambalnu bu thempham khangda makhut aduda konsinbi nupa magi khanghodana tawrakliba mataw aduda Thambalnu kaplambadagi chap lepre salai bu phat inthokduna hairai kaino ngaurabo salai ikai manbana lukham adu nanduna khang ai soikre miuna ramale sangmuko Thambalnu salai da munna yeng khonjel adu mahakna takibagum tawba aduda ngahakti khanjana ringaida salai na makha tare ai ningsingliba nahanong umangdala ambada nangna hidak pitakhibada Thambalnu ningsingle haibagu mangak nomi salai di nokmi tawduna makha amuk tare athengbasida kadaida chaluriban aise mi ama sum tanarakon aduda nang oiraboi ningduna kari no yamna haikre lana khanganu ko ai soikre hoi kaino wamta ngangdri dubo aidi kari haidoriba phari mi so narabanina adudi ai chalage hanto hoi Thambalnu chatke haina tawbaga amuk khamlai amtaga ngai bikhoba kai haige hojugu kaida japidoi konungda konungda ti kaidoba aigi pabung unaba nangi pabung kana somna khanglaroi hagadaba loibirabra loidri kona hairagi ado konungda chatkadaba oiradi ai thinjanamlage aikhoisu konungdani lanadi khanbiganu adomnasu aigi mateng pangbikibanina adomgi laman tonjaribani laman tonbani khanbiganu hare aibu konung phawba thinbiramlo adudi sagol sida tongba haini ko haini Thambalnu sagol du da tongkhali salai di nokfe tawduna laikre ani du konung yauragle maga lakminaba lanmi sing adusu makhoi ani gi tung ilai konung yaurabada nupi amada Thambalnu du phajana sinabirami boksi mahakse gi marup ngasi ahingsimadi konung asida mafam chana lehenbi hayeng nonganbaga makhoi gi pabunga unahanbi Thambalnu da mu onsinduna hairei ngasidi mafam asida phajana pothabi hayeng ayuk ngana ai unaba yana na basilagi hojikti thenglabani na yara aro hoi yam nungai jare angamba salai wa makha taramda amu marau laina noklamduna konungda changkhre ahal oirabi nupiduna Thambalnu da hairei isu thoibi hojiki do angamba nate Rajkumar ni majai bungo kawo o majai bungo ni haiba la abok nangi lepham takpirake matamdi haujinkiba khanghaude mathangi anganba ayukni Thambalnu mahakna hogalakpada miyam ama irang langbagi khonjel taraklam Thambalnu amukta asumna tadribana ingangaklami karino khanna thongnaw adugi fi adu haidoktuna yenglubada ningthau angamba sangaidagi lingthorakpagi oiram ningthaugi oyeta majai bungo anina nganthori ningthaugi yetta nupa mana jingjamna lepliba misak adu ubada Thambalnu karino khangde mitpham hongba ngamkhide Jinbala dusu nokmi tawna yeng nupi ama changaktuna mabu kawrakpa aduda Thambalnu mamai leithoraktuna kanano haina yenglakpadadi ingak ngakna chaplepi nupi dusu ngakchana duna le changlakliba nupi adu atai kanasu natte Thambalnu gi apokpi mama ibema thabani Thambalnu matam kuirabagi matungda mamabu amuk hanna ujaba phangbada haraujarami adubu mamana tawkibasing adu ningsinglakpada warobu khajik phawraklami karisu thoknadaba khangnadaba amagumna hanglai ai kaubibabu kari haibigadabanu ngasaidagi chingnana yengliba thaba amuksu wakhalda khali mahaki machanupi nattabara haina adubu Thambalnu gi makhutta siriba machu taret ki lam mahakna sibikiban machanupina mabu uraga khangdaba amagumna ulakliba mataw aduda thaba maithong hongki tentakna pakhom pirai majai bungona lao hairakpani asikak hairamduna thoglai thaba matomta chatna wakhalsu khanba lepte mangda lakliba leimadu uhawdraduna thengjilu karino thaba kari wakhal khalingai dano mi lakpaga udrisibo maharani ai soikre tasengna ujahawdabani makhut nonduna nontharak tawna tawriba mataw aduda magi tungda thoglakpa Thambalnuna su urami leimadi Thambalnu ubada masak khangdabanina munna yengi setliba phizol adunadi icham cham nupi machani haibadi khangle leima thaba da hanglai thaba
Nupi macha asidi kanano. Khangzade maharani. Ngarang majai bungono purakpa oira male. Thabagi pakhumduda Thambalnu khajik nungaitaba poe adubu laimidi ingak-ngakna Thambalnuda yengi. Nongmata nupiga pullu wari saw haiba yadaba macha nupa asina nupi ama purakpada ngakpani. Munna Thambalnuda yengi nupi macha asigi ing-ingna phajaba. Sakta maduda nokfet tawi. Anidugi mataw yengliba Thambalnu laimada yengduna matomta khali. Maharani laima haibadu oiraba zala. Aidi kanano haibasu amata khangde kaugadra iba. Matomta khanna laimana thabagana lairiba adugi manak yaurakpada chapchana salaina kaurai. Thambalnu khonjela duda laima amadi thabatung onduna yenglaga Thambalnuda amuk yengi. Thabadi mana chingnaramba adu oiramba aduda machanupi bu kaubudi ngamda nungsina yengi. Salai mamada onsinduna hairai. Imasi mahak aigi marupni mamingna Thambalnu kaubani. Aikhoigi thangnaba khula sidagin. Thabak amagidamak mafam asida lakpani. Oh, isagi marup oire. Masu lai khurumbasi yaunanaba pubira. Ima hoisu thoamage. Hoi masi. Laima amadi thaba chatkirami chatlamdaida thaba machanupida yenglami. Salai no fetawna Thambalnuda hairai. Mafam sida laibase hainadabra. Adugidi hainaida. Mina kunungse yamna phajai di haiba. Adubu aigi mitsina uba phanglakani haibadi khalludi. Mafam ase yamna su chaw. Yengluba khudingmaksu loine hek phajai. Mafam sida laiba mi khudingsu loine pharamgadaba male. Haiba ngamde adu. Manung mapa naiba mi yamna laiba cheksida. Konungda laiba mi khakta nate. Miyoiba haibase saklon yam. Aibudi nataba. Aidi mi khudingmak chapmanana khali. Aina khaliba asigumna mi khudingnasu loine khalamgani haina khali. Yade adumna khannan. Miyoiba aikhoy ase sak chu manadabagumna wakhalsu manade. Nangi mitta phajaba ada aigi mitta thirambasu. Adugu miyoiba aikhoygi manaba hairagani nungshiba haiba asini. Nangonda mibu nungshiba ngamba. Magun ama yauribada aingondasu mi khudingdasu soidana yaurangani. Mazaibungo aina khangludabana wahai khajik soikiba yaurabasu aibu ngakpi. Thambalnu aingonda nonjaba manba wahai haigan. Nang ai miyoibani chap mane. Aina ichamchamba imung amada poklamlabasu. Aidi ai adu moigani. Ipana ningthaw oirambagini aina ningthaw macha oina poklambagini. Madugi wakha. Nangsu nangi ima babana poklamliba adu. Khenaba haibase. Aikhoy miyoibana sembani. Manade majaibung. Mama mapagi minungsitana yomba machaga. Mama mapagi minungsi phangdraba macha amaga. Mahakna hingliba punsi mahing soidana khenagani. Migi nungaiba inakhunba ai kalakpa phawdi. Adubu mama mapa oibasingna machasingda piriba minungsi ubada aina kalakpa phawi. Ima pabungi minungsi haibada aigi ifamdadi ngasi phawba phangdri. Adubu aigi imaga pabungadi aina yamna nungsi. Ngasi aina mafam asida lakliba asisu aigi pabungbu amuktang ujagi khanduna lakpani. Thambalnu tarakliba mapido fatai thoktuna nofet tawna hairai. Chalasira majaibungo. Punsida awaba nungaitaba karino khangdriba salai ngasi Thambalnugi wari amadi magi mamitagi sintharakliba pirang adu ubada nungaitaba khajik phawkhre. Wangangani kawkhre mangak nomduna anido konunggi mandi leiriba adomda chatkre. Ngasaidagi machinda lomduna wari taramba thaba khanghaudana mamitagi mapi sintharaki. Lai khurumba loiraba matungda mandob achauba aduda achauba chaklena masu silami. Ngasi asi ningthau angambagi mapok numine. Mayamdu irang langnei khara amana koi chen-chenduna awat apa yeng. Majaibungo atomba pibarel ngasai makai gol mohor makhongda phamduna lairiba nupi aduda munna yeng. Mahakna yengliba adu Thambalnudan. Asuk phajaba nupi amuktasu udri. Tasengna taibang miyoiba oiriba natraga numit yumkhalakpa asida laiga oiriba zana. Mana murum sonduna laiba aduda magi mamanaba nauchana ngakna yenglai. Mana yengliba maikaida amuk yengbada Thambalnu phamlibada urami. Thajadana amadi ngakna haidoki. Che Thambalnu natro. Kariba itaw nang mabu masak khangba. Hoi khange. Aikhoi leikaigi iche thopani. Aingondagi tha khara hanmani. Kuire madi mayamna mangkhrena hainakhiba. Aikhoina jahi 10 surappa matam adudagi adu mangkhrabani. Kamaina mafam sida leirami jan.
ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕ ꯁꯛꯇꯝꯗꯨꯒ ꯀꯩꯁꯨ ꯌꯥꯝꯅ ꯍꯣꯡꯂꯝꯗꯦ ꯑꯁ ꯃꯥꯗꯤ ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯏꯇꯥꯎ ꯑꯩꯕꯨ ꯃꯥꯒ ꯑꯝꯇ ꯈꯪꯅꯍꯟꯕꯤꯒꯦꯔꯥ ꯑꯁ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯈꯪꯅꯍꯟꯒꯦ ꯏꯇꯥꯎ ꯂꯥꯛꯑꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ ꯑꯅꯤꯗꯨ ꯊꯝꯕꯥꯜꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯒꯂꯞꯅ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯝꯕꯨꯡ ꯁꯂꯥꯏꯗꯣ ꯃꯥꯒꯤ ꯑꯅꯥꯕ ꯑꯃꯨꯛ ꯍꯧꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯀꯠꯅ ꯍꯧꯔꯤ ꯌꯥꯔꯒꯗꯤ ꯈꯤꯇ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯄꯤꯕꯥꯔꯦꯜ ꯃꯌꯥꯝꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯝꯕꯥꯜꯅꯨꯗ ꯑꯣꯟꯁꯤꯜꯂꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯊꯝꯕꯥꯜꯅꯨꯁꯨ ꯁꯂꯥꯏꯒꯤ ꯑꯅꯥꯕꯗꯨ ꯃꯥꯁꯨ ꯈꯪꯕꯅ ꯑꯅꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯁꯂꯥꯏꯒꯤ ꯀꯥꯗꯅꯤ ꯊꯣꯏꯅꯨꯅ ꯁꯂꯥꯏꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯀꯔꯤꯅꯣꯃ ꯄꯤꯖꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯊꯝꯕꯥꯜꯅꯨꯅ ꯐꯠ ꯂꯥꯎꯅ ꯊꯣꯏꯅꯨꯕꯨ ꯏꯟꯊꯣꯛꯇꯨꯅ ꯁꯂꯥꯏꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯅ ꯊꯝꯕꯥꯜꯅꯨꯗ ꯂꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯊꯝꯕꯥꯜꯅꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯤꯕ ꯁꯂꯥꯏꯗ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯝꯇ ꯄꯤꯕꯤꯌꯨ ꯊꯣꯏꯅꯨꯅ ꯐꯠ ꯈꯨꯝꯂꯛꯏ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯁꯤꯕꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯩꯄꯥ ꯑꯃꯨꯛ ꯁꯥꯔꯤꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕ ꯅꯪ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯃꯥꯁꯤ ꯌꯥꯝꯕꯨꯡꯁꯦ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤꯁꯦ ꯂꯦꯝꯅ ꯊꯥꯕꯤꯒꯅꯨ ꯊꯝꯕꯥꯜꯅꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯃꯥꯟꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯂꯣꯏꯅ ꯌꯥꯎꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯊꯝꯕꯥꯜꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯏ ꯂꯩꯗꯨꯅ ꯀꯩꯁꯨ ꯆꯦꯜꯂꯣꯏ ꯑꯃꯨꯛꯇꯪꯗꯤ ꯑꯅꯥꯕꯁꯦ ꯍꯥꯟꯅ ꯌꯦꯡꯈꯤꯁꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯅꯥꯏ ꯑꯃꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯝꯃꯤ ꯊꯝꯕꯥꯜꯅꯨ ꯃꯥꯒꯤ ꯃꯌꯣꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯎꯅꯥ ꯃꯥꯟꯕ ꯑꯀꯪꯕ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯅꯣꯏꯈꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯂꯥꯏꯕꯨ ꯉꯥꯈꯠꯇꯨꯅ ꯄꯤꯊꯛꯂꯝꯃꯤ ꯁꯂꯥꯏꯒꯤ ꯃꯁꯥꯗ ꯃꯆꯤ ꯃꯨꯆꯤ ꯉꯥꯡꯁꯤꯜꯂꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯝꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯐꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯌꯥꯝꯗꯣ ꯉꯛꯅ ꯁꯂꯥꯏꯗ ꯂꯣꯏꯅ ꯌꯦꯡꯉꯤ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯇꯞꯅ ꯇꯞꯅ ꯐꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯗ ꯊꯝꯕꯥꯜꯅꯨꯕꯨꯁꯨ ꯊꯥꯒꯠꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯁꯣꯏꯗꯅ ꯋꯥꯈꯜ ꯂꯥꯛꯀꯅꯤ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯅꯥꯕꯁꯦ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯇꯧꯁꯤꯟꯅꯔꯒ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯊꯝꯕꯥꯜꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯡꯗꯕ ꯃꯤꯠꯀꯤ ꯊꯤ ꯈꯛꯇꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯏ ꯂꯩꯒꯗꯕ ꯊꯝꯕꯥꯜꯅꯨ ꯅꯠꯇꯦ ꯌꯥꯔꯦꯀꯣ ꯊꯝꯕꯥꯜꯅꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯅꯨ ꯁꯣꯏꯗꯅ ꯂꯩꯅꯥ ꯑꯁꯤ ꯐꯔꯛꯀꯅꯤ ꯑꯗꯨꯕꯨ ꯇꯣꯏꯅ ꯌꯦꯡꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯂꯧꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯉꯁꯤ ꯏꯆꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯕꯨ ꯀꯟꯕꯤꯕ ꯏꯃꯥ ꯀꯔꯤ ꯍꯥꯏꯅ ꯊꯥꯒꯠꯀꯗꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯐꯅꯅꯕ ꯂꯥꯌꯦꯡꯕꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯏꯃꯥ ꯄꯤꯒꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯩ ꯀꯩꯁꯨ ꯄꯥꯝꯖꯗꯦ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯍꯥꯟꯅ ꯐꯅꯅꯕ ꯑꯃꯨꯛꯇꯪ ꯂꯥꯌꯦꯡꯈꯤꯁꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯃꯁꯤꯅꯤ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯐꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯅꯤꯖꯒꯦ ꯉꯁꯥꯏꯗꯒꯤ ꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤꯕ ꯄꯤꯕꯥꯔꯦꯜꯗꯤ ꯊꯝꯕꯥꯜꯅꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯤꯍꯨꯟ ꯈꯪꯆꯣꯡ ꯆꯣꯡꯈꯤ ꯊꯕꯥ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯁꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤ ꯃꯍꯥꯛꯅ ꯊꯥꯖꯔꯨꯗꯕ ꯉꯥꯛꯇꯅꯤ ꯀꯅꯥꯗꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯊꯕꯥ ꯃꯥꯒꯤ ꯃꯊꯧ ꯇꯧꯈꯤ ꯊꯝꯕꯥꯜꯅꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯠꯅꯅꯕ ꯊꯣꯛꯂꯛꯄꯗ ꯅꯥꯎꯆꯥꯒ ꯄꯤꯕꯥꯔꯦꯜꯒ ꯂꯩꯔꯝꯃꯤ ꯆꯦ ꯊꯝꯕꯥꯜꯅꯨ ꯑꯝꯇ ꯉꯥꯏꯈꯣ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯁ ꯏꯀꯥꯏꯍꯦ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯅꯪꯒꯤ ꯇꯣꯝꯕꯤꯗꯣ ꯏꯁꯤꯡꯗ ꯊꯥꯗꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯣꯝꯗꯅ ꯇꯥꯟꯅꯕꯗꯣ ꯅꯪ ꯀꯥꯎꯔꯕꯣ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯅꯥꯎꯆꯥ ꯍꯣꯏ ꯃꯥꯅꯤ ꯑꯦ ꯅꯪꯗꯤ ꯌꯥꯝꯅ ꯅꯣꯏꯔꯝꯕꯗꯨꯗ ꯑꯩꯅ ꯈꯪꯗꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯃꯍꯥꯛꯁꯦ ꯈꯪꯅꯧ ꯏꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯄꯤꯕꯥꯔꯦꯜ ꯍꯥꯏꯕꯗꯨꯅꯤ ꯑꯣ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯥꯎꯆꯥ ꯑꯩꯁꯦ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯂꯥꯛꯄꯅꯤ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄꯤꯕꯥꯔꯦꯜꯅ ꯄꯥꯈꯠꯅ ꯁꯠ ꯍꯥꯏꯔꯛꯏ ꯋꯥꯕꯨꯗꯤ ꯍꯥꯏꯒꯗꯕ ꯌꯥꯝ ꯂꯩꯗ ꯑꯗꯣ ꯊꯕꯛ ꯂꯩꯔꯕꯅꯤꯅ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯐꯖꯅ ꯆꯠꯊꯣꯛꯄꯤꯔꯨꯔꯣ ꯊꯝꯕꯥꯜꯅꯨ ꯑꯅꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯕꯤꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯉꯔꯥꯡ ꯃꯄꯥꯟꯗ ꯍꯤꯐꯧꯕ ꯊꯣꯏꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯝꯕꯥꯜꯅꯨ ꯈꯟꯖꯥꯟꯅꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯕꯤꯅꯥꯅ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯛꯏ ꯊꯝꯕꯥꯜꯅꯨ ꯏꯉꯛ ꯉꯛꯅ ꯕꯤꯅꯥꯗ ꯌꯦꯡꯉꯤ ꯕꯤꯅꯥ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒ ꯊꯦꯡꯅꯔꯨꯕꯅ ꯉꯁꯤꯗꯤ
ꯑꯩꯒꯤ ꯏꯆꯥꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯕ ꯎꯕ ꯐꯪꯖꯕꯅꯤ ꯏꯆꯥꯒꯨꯝꯕꯤ ꯅꯍꯥꯛꯀꯤ ꯂꯃꯟꯁꯦ ꯑꯩꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯒꯨꯝꯕꯅꯤ ꯏꯟꯗꯣꯝꯆꯥꯅ ꯊꯣꯏꯗ ꯄꯤꯕꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯈꯥꯗ ꯍꯤꯡꯕ ꯐꯪꯖꯕ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯉꯁꯤꯗꯤ ꯏꯆꯥꯁꯨ ꯃꯌꯥꯝ ꯄꯨꯟꯕꯁꯤꯗ ꯌꯥꯎꯈ꯭ꯔꯁꯤ ꯏꯟꯗꯣꯝꯆꯥ ꯑꯩꯗꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯊꯝꯕꯥꯜꯅꯨ ꯀꯣꯅꯨꯡꯗꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯌꯧꯔꯛꯂꯝꯃꯤ ꯁꯣꯝꯗ ꯁꯂꯥꯏꯅ ꯑꯃꯨꯛ ꯐꯔꯛꯄꯗꯗꯤ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅꯩ ꯊꯣꯏꯅꯨꯗꯤ ꯃꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯗꯨ ꯃꯍꯥꯛ ꯌꯥꯎꯔꯝꯗꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯝꯕꯥꯜꯅꯨꯕꯨ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯅ ꯁꯂꯥꯏꯕꯨ ꯈꯟꯖꯔꯛꯄꯅꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯁꯥꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯂꯥꯏ ꯊꯝꯕꯥꯜꯅꯨꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯃꯤ ꯃꯇꯥꯎ ꯄꯣꯏꯔꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤꯕꯅꯤ ꯁꯣꯝꯗꯁꯨ ꯄꯤꯕꯥꯔꯦꯜ ꯊꯝꯕꯥꯜꯅꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯅꯥꯏ ꯑꯃꯅ ꯆꯥꯅꯅꯕ ꯁꯦꯝꯗꯨꯅ ꯊꯅꯝꯕ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯂꯥꯏꯗꯤ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯉꯟꯇꯥꯅ ꯊꯝꯕꯥꯜꯅꯨ ꯃꯥꯒꯤ ꯄꯨꯒꯗꯕ ꯃꯔꯨ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯔꯥꯡꯕꯤ ꯑꯗꯨ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯄꯥꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯜꯂꯛꯂꯝꯃꯤ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯧꯔꯤ ꯊꯨꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯇꯧꯔꯛꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜꯅꯨ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄꯗ ꯃꯌꯥꯝꯒꯤ ꯃꯥꯡ ꯑꯣꯏꯅ ꯏꯁꯣꯟ ꯁꯣꯟꯅ ꯃꯃꯤꯠ ꯈꯥꯔꯞ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯁꯂꯥꯏꯕꯨ ꯎꯔꯛꯂꯝꯃꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯃꯣꯏꯗ ꯈꯖꯤꯛ ꯅꯥꯕ ꯐꯥꯎꯈꯤ ꯊꯝꯕꯥꯜꯅꯨ ꯂꯩꯕꯥꯛꯇ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯅꯣꯟꯊꯈꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯈꯤ